Puya, maite ekoi learning lai solda yamna thajariba larik amani. Larik asida hairam thodo wathok khudimak thokhidaba leite oikhidaba leite ponamak oithokhiba ngaktani. Mayamna su kariguma kanda toina ngangnaba hainaba Yotki Poloi Laigi Samchet haibado thoklagadabagi ngaiduna leire. Matang matam asidadi nongmaina thangna topna bomna karisu changba yararoi. Tabang palasida mioi bakoina hek lerakpadagi ahanba oina Yotki Poloi Laigi Samchet hariba asigi khudam piba hogodori. Mai ising nungsit malem atinga element manga asigi oiba achoba khudam ado mathangi thadagi sungsoi soidana miyam uba phanglagani. Masigi reaction na tabang palasida leiriba mioi ba ekoida natana sanga jiba panba lau singugi pothok ponamak hanthagiduna ekoi awa phamda tagadori. But look at this, there's still life here. Matang matam masida ekoida sajaba mapangan kalle hariba nuclear gi bomb phawa karigum amata sinna pham leiroi doribani. Khudai khongdai shatpa masam mana kakani khangdaba khujin khoya kakani khangdaba ipa ipu chakwat taba singado larik haitaba singado makoini iramba puya matam khonglai takpa chumduna su lakhi hauchi su chumli matung da su adumak chumduna laikhi gani. Matam masidadi selgi value leiraroi chi maset kum khanaragani. Gari gi phajaba leiraroi gari thopam leiraroi phajaba yumda leibagi nungaiba khak phanglaroi. Tabang palasida tapna olakadoriba mong ase ekoi kininga gi masak amani masidi kanaguma matana kanbusu ngamloi. Malem tabang palasida ahanba oina koro ipana perakadoriba maisa ase pithibida leiba scientist khudimangna masibu El Nino haina khangnai. Adubu El Nino na perakadoriba maisa asina loirabra haibadi khak loiba natti. Ising isaw nongri nungsit kaya mathang amuk mayoknarakadoribani. Matang asi yoroklabadi kanaguma matana khumuba tawdana kanglai pakpu karigidamakta hana hoba kona loiba lamdamno haribado mayek sengbasu helaklagani. India gi meteorology department na piba report ki matung ina India da khara shape oigadaba mafam ahum lauthokpada north east ki saruk amasung Kerala gi saruk khara lonana Gujarat ki saruk khara ga mafam ahum se yaure. Hanadagi India gi mafam kharadadi 41 degrees Celsius ki bathakta sab mafamda leiba hainabagi chanabi amalai adubu European singdadi makoidadi 39 degrees Celsius yorokpada hauji angakpa mongda awaba mayoknari. Matang sida BBC weather report na kari hari amutang yengminasi. Now, the tropical Pacific is warming up very quickly, and the latest data suggests we're already close to or even past the threshold for El Nino to begin. It can bring chaos to weather patterns all over the world, and it's expected to keep building, peaking in strength later this year. So, how strong could it get? Well, forecasters around the world use different models to predict El Nino, and right now, they're all pointing in the same direction. The Pacific is warming fast. US forecasters say that El Nino will officially form within the next month, and by late autumn or early winter, there's a 2 in 3 chance it will become strong or even very strong. Maisa se khwaina sabgi changge hen helakpa maramna leipak ase lekrak karakrak chatuna pambi sing hobu ngambagi chang hanthrak lagani. Pambi sing ne hingbagi chang walakpadagi chathok yamna leiraktaduna ching tangba chaba phangdaba awana kaya mayoknaragani. Ikhang khangogdana samudragi imai wangkhalaktuna achoba building kaya amasu samudragi iron doktin khagani. Pithibigi mafam khudimmakta awaba maisase nangda phawda kanglei pak haiba aikogi poknafam iramdam asidi aduki matik saphaduna adumak leikige. Maram masinani aikoina hana hoba kona loiba haibagi maram. Pithibida leiriba jiba panba khudingmaktagi khwaidagi single hariba miyoiba aikoina chalhaidaba chatpa chahidaba chaba tahoidaba tauba isagi damta khanba aikoi iramchat ludabadagi ngasi aikoi miyoiba aikoina leigadoriba Pithribi haiba tanglaba amata ngairba mafam ase matam chuppagi oina thadoktuna chatnanabagi ahanba khongthang thangjinba haurabani. Ipa ipuna ibiduna thambiramlaba
Yotki Poloi Laigi Samchet hairibase lai kanana su tholoktuna akhoi ithakta tawragadaba nati akhoi na khoina iram chak phatabadagi akhoi na isana yana isana khangna akhoi na kaujaduna akhoi na isabu mangan jagadoribani masibuni akhoi na Yotki Poloi Laigi na Samchet hairibase masibu kawi